Center AMASUNG State LEINGAK KHUL NGAKPA SHING PHABAGI MAYOKTA ngasi Malom Tongan Tonganba Leikai Dagi Thoklakpa Meeyamna Wakat Meepham Chathakhre Malom Tulihal Leiba Korapung Community Hall da Chathakhre Wakat Meepham aduda kholaukya lauke masigi mathakta KHUL NGAKPA atatai nate miyamgini amade KHUL NGAKPA phabi yaroi haiba wahai sing iba placard kaya so sizinaki Wakat Meepham aduda saruk yarambe Malom Tulihal apunba maira paibi President K Anita Hai Center Amadi State Lenga Anina Miyambu Ningtina Ngak Senba Ngamdabadagi KHUL NGAKPA Kaya Thoklaktuna Miyambu Ngak Seli Cheragasida KHUL NGAKPA Sing Phaba Punba Tawa Haibasi Lamdamasigi Khwaidagi Laibak Tibane KHUL NGAKPA Sing Phabada Chenaba Police Personnel Sing Turachanpur Natraga Kangpupida Transfer Tawadabani Loinana Manipuri Faspa Lotu Haina Funduki ngasi akhoi phamjaribe Meepham asi malom apunbagi oina hauji akhoi state sarkar amadi state force na mahailo sing hatpa amadi khungakpa sing hatpa phaba torokpasibu yaningdeba phongdokpo oina malom apunba haibadi malom awang malom makha mayai lekai punjal lakanda akhoi ngasi gi dharna ase akhoi phamjabani akhoi ngasi thamiba pandamdi state force amadi state force na mahailo hatpa akhoi yaningde khungakpa phaba yaningde Thoklakpa SP Chochanpur natraga Kangpokpida transfer khudakta tawgadabani akhoi hoji KHUL NGAKPA phabada senariba mathauna phaba commando sing thabaktagi lokthokadabani aduga hoji aspa thamiba 1958 asi khudakta lokthokadabani